ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯍꯤꯌꯥꯏꯅꯨ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯨꯡꯒꯪ ꯑꯃꯠꯇꯗ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯁꯨꯔꯒ ꯆꯥꯖꯕ ꯃꯤꯁꯛꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤꯁꯨ ꯁꯨꯔꯒ ꯆꯥꯖꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕꯅ ꯂꯩꯀꯥꯏꯒꯤ ꯁꯟ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯗ ꯍꯤꯌꯥꯏꯅꯨꯅ, "ꯇꯥ ꯊꯣꯏꯕ, ꯅꯪꯒꯤ ꯁꯟꯁꯤꯡꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯈꯤꯗꯣꯏꯅꯣ?" "ꯀꯔꯤ ꯇꯧꯔꯒꯦ ꯍꯤꯌꯥꯏꯅꯨ?" "ꯑꯁ, ꯃꯤ ꯍꯥꯏꯁꯤ ꯈꯨꯝꯗꯦ, ꯀꯌꯥꯝ ꯀꯨꯏꯈꯤꯗꯣꯏꯅꯣ ꯍꯥꯏꯕ." "ꯍꯩꯃ, ꯁꯟꯁꯤꯡꯁꯦ ꯃꯆꯤꯟꯖꯥꯛ ꯆꯥꯔꯤꯕꯁꯤꯗꯤ ꯁꯤꯗꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ." "ꯑꯁ ꯌꯥꯔꯦ, ꯅꯪꯒꯤ ꯁꯟꯁꯤꯡꯁꯦ ꯑꯁ꯭ꯋꯥꯏꯗ ꯊꯅꯝꯃꯣ. ꯑꯗꯨꯝ ꯅꯁꯥꯒꯤꯁꯨ ꯅꯠꯇꯕꯁꯤꯕꯨ ꯃꯤꯅ ꯁꯦꯜ ꯈꯤꯇꯪ ꯄꯤꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯧ ꯅꯠꯇꯦ. ꯂꯥꯛꯑꯣ, ꯆꯤꯡꯗ ꯀꯥꯔꯨꯁꯦꯕ." "ꯅꯪꯗꯤ ꯀꯩꯗꯧꯕ ꯆꯤꯡꯗꯗꯤ? ꯁꯟꯁꯤꯡꯁꯦ ꯊꯅꯝꯕ ꯌꯥꯔꯣꯏ ꯍꯤꯌꯥꯏꯅꯨ. ꯊꯣꯛꯇꯧ, ꯆꯤꯡꯗ ꯀꯔꯤ ꯂꯩꯗꯅ ꯅꯪꯅ ꯆꯤꯡꯗ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ?" "ꯇꯥ ꯊꯣꯏꯕ, ꯅꯪ ꯌꯥꯝ ꯍꯪꯉꯤ. ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ." "ꯍꯤꯌꯥꯏꯅꯨ ꯊꯣꯛꯇꯧꯅꯨꯀꯣ, ꯑꯩ ꯌꯥꯔꯣꯏꯕ." "ꯑꯣ, ꯅꯪ ꯌꯥꯔꯔꯣꯏ?" "ꯌꯥꯔꯔꯣꯏꯕ." "ꯅꯪꯒꯤ ꯁꯟ ꯌꯥꯡꯒꯪꯕꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕꯅꯦꯕ. ꯂꯨꯔꯕꯅꯦꯕ." "ꯍꯩꯃ, ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯅ ꯍꯥꯏꯔꯒꯦ ꯑꯗꯨꯃꯥꯏꯅ?" "ꯑꯗꯨꯗꯤ ꯂꯥꯛꯑꯣꯕ, ꯆꯤꯡꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕ." "ꯑꯗꯣ ꯅꯪꯅ ꯆꯤꯡꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯤ?" "ꯄꯤꯔꯨꯛ ꯍꯦꯛꯎꯁꯦ ꯇꯧꯕ." "ꯑꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯄꯤꯔꯨꯛ ꯍꯦꯛꯄꯒꯤꯅꯤꯅꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯦ." "ꯕꯦꯝꯃ, ꯅꯪ ꯑꯃ. ꯑꯩꯅꯦ ꯌꯨꯝꯗꯒꯤ ꯍꯣꯔꯦꯟ ꯄꯨꯕꯤꯔꯛꯀꯦ. ꯉꯁꯥꯏ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯌꯥꯝ ꯍꯧꯋꯦꯅ ꯍꯦꯛꯍꯧꯕꯅꯤ. ꯇꯪꯈꯥꯏ ꯑꯃ ꯄꯨꯕꯤꯔꯛꯀꯦ. ꯑꯗꯨꯒꯤꯕꯨ ꯆꯤꯡꯗ ꯆꯠꯂꯒ ꯍꯦꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯄꯤꯕꯤꯒꯦ. ꯌꯥꯔꯦ, ꯋꯥꯅꯕꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛꯇꯤ ꯁꯟꯁꯤꯡꯁꯦ ꯁꯦꯟꯃꯤꯟꯅꯁꯤ. ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯕ." ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯨꯗ ꯍꯤꯌꯥꯏꯅꯨ ꯐꯝꯊꯔꯝꯃꯤ꯫ "ꯇꯥ ꯊꯣꯏꯕ, ꯅꯪꯅ ꯁꯟ ꯁꯦꯟꯕꯁꯦ ꯁꯦꯜꯂꯅꯨ, ꯋꯥꯅꯕꯅꯤ." "ꯑꯩꯁꯨ ꯈꯜꯂꯕꯅꯤ. ꯃꯇꯝꯁꯨ ꯌꯥꯝꯅ ꯃꯥꯡꯉꯦ. ꯑꯗꯣ ꯍꯤꯌꯥꯏꯅꯨ, ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯆꯍꯤ 3ꯇꯤ ꯐꯥꯔꯦꯀꯣ?" "ꯐꯥꯔꯛꯑꯦ. ꯌꯥꯝ ꯀꯨꯏꯔꯦ ꯇꯥ ꯊꯣꯏꯕ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯦ. ꯑꯗꯣ ꯃꯤꯗꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯑꯍꯦꯟꯕ ꯄꯥꯝꯂꯛꯑꯦ ꯍꯥꯏꯅꯩ. ꯇꯥ ꯊꯣꯏꯕ, ꯅꯪꯁꯨ ꯑꯗꯨꯝꯅ ꯇꯧꯒꯗꯣꯏꯔꯣ?" "ꯍꯤꯌꯥꯏꯅꯨ, ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯤ ꯈꯟꯕ꯭ꯔꯅꯦ? ꯀꯅꯥꯅ ꯈꯪꯅꯤ? ꯏꯆꯝ ꯆꯝꯖꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯁꯥ ꯅꯪꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯇꯥꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯑꯣꯏꯔꯣꯏꯀꯣ." "ꯑꯁꯦꯡꯕ?" "ꯑꯁꯦꯡꯕ." "ꯑꯗꯣ ꯍꯤꯌꯥꯏꯅꯨ, ꯍꯌꯦꯡ ꯅꯪ ꯑꯩꯅ ꯂꯨꯍꯣꯡꯂꯝꯗꯥꯏ ꯁꯦꯜꯁꯦ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯗ ꯋꯥꯗꯅꯕ ꯁꯦꯜ ꯇꯥꯟꯁꯤꯟꯁꯤ." "ꯌꯥꯏꯌꯦ ꯇꯥ ꯊꯣꯏꯕ. ꯀꯃꯥꯏꯅ ꯇꯥꯟꯁꯤ ꯍꯥꯏꯅꯣ?" "ꯅꯪꯁꯨ ꯐꯤ ꯁꯥꯔꯤꯗꯅ, ꯐꯤ ꯁꯥꯔꯒ ꯁꯥꯔꯦ. ꯁꯥꯗ꯭ꯔꯕ ꯃꯇꯝꯗ ꯌꯦꯟꯒ ꯉꯥꯅꯨꯒ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯒ ꯈꯔ ꯊꯥꯛꯄꯤꯔꯣ." "ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯌꯦꯟ ꯉꯥꯅꯨꯅꯣ ꯇꯥ ꯊꯣꯏꯕ? ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯅ ꯄꯤꯔꯛꯀꯅꯤ. ꯑꯩꯈꯣꯏ ꯃꯥꯃꯗꯣ ꯃꯥꯒꯤ ꯃꯌꯥꯝ ꯂꯩ. ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯧꯔꯒꯦ. ꯑꯗꯨꯒ ꯂꯣꯏꯁꯤꯟꯁꯦꯕ. ꯐꯤꯗꯒꯤ ꯐꯪꯕ, ꯌꯦꯟ ꯉꯥꯅꯨꯗꯒꯤ ꯐꯪꯕ ꯁꯦꯜꯁꯤꯡꯗꯣ ꯃꯐꯝ ꯈꯛꯅ ꯇꯨꯡꯁꯤꯜꯂꯨ. ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒꯦ. ꯌꯨꯝꯗꯁꯨ ꯁꯥ ꯉꯥ ꯈꯔ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯁꯨ ꯉꯥ ꯌꯣꯛꯂꯒꯦ. ꯑꯗꯨꯒ ꯐꯥꯔꯒ ꯌꯣꯟꯅꯕ. ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯅꯪ ꯑꯩꯗꯁꯨ ꯋꯥꯗ꯭ꯔꯤ, ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯋꯥꯗ꯭ꯔꯤ." "ꯍꯣꯏ ꯇꯥ ꯊꯣꯏꯕ, ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯗꯨꯝ ꯇꯧꯒꯦꯗ." "ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃꯥꯏꯖꯤꯡꯗꯣ ꯑꯗꯨꯗ ꯊꯤꯜꯂꯒꯦꯀꯣ." "ꯍꯣꯏ ꯇꯥ ꯊꯣꯏꯕ." ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯨꯄꯤ ꯈꯔ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯔꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯕ, ꯍꯤꯌꯥꯏꯅꯨ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯟ ꯁꯦꯜꯃꯤꯟꯅꯩꯀꯣ. ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯁꯟꯁꯤꯡꯅ ꯃꯤꯒꯤ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯆꯥꯈꯤꯕ ꯈꯪꯍꯧꯔꯣꯏꯀꯣ." ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯏꯅꯝꯃ, ꯁꯦꯟꯅꯗꯕ ꯌꯥꯗ꯭ꯔꯤ, ꯑꯗꯨꯅ ꯁꯦꯟꯅꯔꯤꯕꯅꯤ. ꯀꯅꯥꯅ ꯈꯪꯕꯅꯣ, ꯁꯟ ꯁꯦꯟꯕ ꯆꯠꯂꯤꯅꯦꯅ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃꯗ ꯃꯤꯠꯌꯦꯡ ꯇꯥꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯁꯨ ꯌꯥꯎꯔꯕꯅꯤ. ꯑꯩ ꯌꯥꯎꯔꯗꯤ ꯃꯃꯤꯠ ꯆꯣꯏꯕ ꯌꯥꯗ꯭ꯔꯦꯗꯅ, ꯑꯗꯨꯒꯤꯅꯤ." "ꯃꯥꯅꯤ. ꯁꯦꯟꯅꯒꯗꯕꯅꯤ. ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯅꯔꯦ."
Inama, masina phare, lona nungsinabase kanadabani. Aduni. O phare, wari sanahoko. Hoi nama. Asumna hainaraga nupising adusu satkirami. Thoibana hiyainuda asumna haire. Aibu leisabi kanada mit ngauba ngaudabagi wariga haidun. Nangne adu hai kaigi moida hairunu. Haidradia, haihorisi patra. Kamaina pariba. Ho aina haihorisi hayeng aina udraga atopa nupiga wari sarambada moina tamlaknaba. Yebe manangsim. Hoi yarise, ado numitse takidore. Nangi san saktibi singsa tankhalo. Mayum do hoisilamo chalasilao thengkreba. Hoi, ikoi nupina haibu ingadam. Aduneba. Asumna hiyainu amadi thoiba, makoi anina punna san singdu hoigatlaga puraklammi. Aduga masa-masagi mayumda hoisilamlaga thoiba amadi hiyainu makoi anisu magi mayumda changnakirammi. Asumna matamsu tapna haukibana numit adusu haukirammi. Nongma hiyainu mata thoinu amadi lembi makoi ani hiyainu hoida laklammi. Makoi anina changlakpadu hiyainu mama tathona uraduna asumna hairei. Asumna hiyainu amadi thoiba makoi anina punna sansingdu hoigatlaga puraklammi. Aduga masa-masagi mayumda hoisilamlaga thoiba amadi hiyainu makoi anisu magi mayumda changnakirammi. Asumna matamsu tapna haukibana numit adusu haukirammi. Nongma hiyainu mata thoinu amadi lembi makoi ani hiyainu hoida laklammi. Makoi anina changlakpadu hiyainu mama tathona uraduna asumna hairei. Haima thoinua lembiya icha ani laidana. Thoinuna hoima ita hiyainu ngasidi singju chasena lakbani. Ho chagadabani leisari ngai inkhalaklingai chawgadabani. Hayeng ahal oiraklaga chamba yaba natte masa matomta saninglaklaroi. Achummani ma ekoi masu chawhaiba yadi chaningde dum hai. Aduninya ima khoisu hojik chaningba poktene. Nata hiyainu do mangolda phi sahubani sang. Hoima asi hairaga thoinu amadi lembi changlaklammi. Chatna lembi na asumna haire. Ita hiyainu se thabak yam phai. Magi leikai pakhangdo mana thabak su na haibra khangdi. Mapal thoktaba makai thabak sui haiba. Aikhoidaga nongu de lakpide noidasu. Aduni haise. Leikai lalummaduna kari haijillabanu khangdi. Tu ada phi se saraga leiri. Awabaga khangdraba zatla khangdi. Mase ai tawge ngoi talembi. Tapna lao. Ita hiyainu se khanghanse. Nangi du bain tawbadan. Nahanong maso hiyainu ki khubak zari do. Ita na pububu kaisu khanbide lao nganglaga leiranu. Asi hairaga thoinu amadi lembi makoi ani tapna changsilaklaga phi saduna leiriba hiyainu bu khanghallammi. Hiyainu su khangprek khangladuna onthorei. Adumna tawbaduda thoinu amadi lembi makoi ani noklammi. Hiyainu di thoinu na oiramani khangladuna kondagi kumtharaklaga thoinu bu phuge haina tawrei. Thoinu su phudana bahaiduna sumangda senthorei. Tanjaduda thongaldagi changlakpa hiyainu mapa ibohal aduda thoinu do thengjillammi. Ayoi masire. Hey, karinu hey, masige ngangside. Mangau thokna thikre ko. Soklammoidra nangko. Ayoma. Ai ningongda yaisingre. Thoinu matawduda hiyainu su noklaga changsile. Aduga asumna haire. Haugodana yamna mingonda yam khangani koba. Mina khanglaga yam nokibado lainu waraini. Ita hiyainu yari nang masu che amti singkhatlo. Bema nata adu singkhat piyu nemta. Karinu ne mina tusilaga noina noklaga leiribudubo. Pabo mingona khanghalamini. Aduga mana muswaida pabungda yaisilaga tusilini. Sidabu noknindradi kaino. Hey, ngausinnaga no thoinu. Ibohal na dumna hairabaduda lembi amadi hiyainu makoi anina thoinu bu singkhat pirammi. Makoina adumna tawringai hiyainu mama tathot adu yumlomda sanglai aduga makoida yenglaga hairei. Isa nakoi bu kaidawnarage haima thoinua kaidawra nangna suktoklaga leiribaduna hiyainu noklaga asumna hairei. Ima ita thoinu sa pabungda yaisilaga makhada tusiliba. Ihe noini hek tawba sima haiba. Hojikpu tanabi sanarira khangdene. Nasa nupisina thoinu se tanarain. Aduga thoinu na senthorokpada aingonda yaisillimni. Tawramani moi ahumbu punkradi. Mi utabase imagi thoinu sokpro. Sokte daima. Pabungda yaisilaga tusinbada nungda yaisinkri tu.
ꯁꯤꯗ ꯑꯁ ꯅꯥꯕꯅ ꯁꯤꯔꯦ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯠꯇ꯭ꯔꯗꯤ ꯏꯃꯥ ꯌꯦꯡꯕꯤꯒꯦ ꯍꯣꯏ ꯏꯃꯥ ꯂꯦꯝꯕꯤꯅ ꯑꯩꯅ ꯉꯁꯥꯏꯅ ꯇꯧꯔꯨꯅꯨ ꯍꯥꯏꯔꯕꯅꯤ ꯁꯤꯡꯖꯨ ꯆꯥꯁꯤ ꯂꯥꯛꯑꯒ ꯇꯣꯛꯇꯣꯔꯕꯅꯤ ꯊꯣꯏꯅꯨꯅ ꯁꯨꯛꯇꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯩ ꯇꯣꯛꯇꯣꯏꯅꯣ ꯆꯥꯕ ꯂꯥꯛꯑꯒ ꯆꯥꯗꯅ ꯀꯃꯥꯏ ꯍꯟꯗꯣꯏꯅꯣ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯒ ꯌꯥꯔꯦ ꯂꯥꯛꯑꯣ ꯇꯧꯔꯁꯤ ꯅꯪꯗꯤ ꯆꯩꯅꯥꯗꯣ ꯈꯥꯡꯂꯒ ꯂꯩꯔꯣ ꯏꯇꯥ ꯂꯦꯝꯕꯤꯒ ꯑꯩꯒꯅ ꯇꯧꯔꯛꯑꯒꯦ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯥꯗ ꯊꯣꯏꯅꯨꯅ ꯀꯃꯥꯏ ꯐꯝꯗꯣꯏꯅꯣ ꯏꯍꯦ ꯀꯥꯎꯋꯦ ꯍꯤꯞꯄꯨ ꯂꯥꯛꯑꯣꯕ ꯍꯤꯞꯄꯁꯨ ꯌꯥꯔꯣꯏꯌꯦ ꯀꯃꯥꯏꯅ ꯍꯤꯞꯇꯣꯏꯅꯣ ꯁꯤꯗ ꯌꯩꯁꯤꯜꯂꯒ ꯍꯣꯟꯗꯣ ꯑꯣꯏꯔꯒꯅ ꯃꯟ ꯌꯨꯡꯉꯒ ꯂꯩꯔꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯈꯪꯗꯦ ꯂꯦꯝꯕꯤꯅ ꯐꯔꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯣꯛꯂꯒ ꯃꯇꯥ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯏꯕꯣꯍꯜ ꯑꯃꯗꯤ ꯇꯥꯊꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯇꯥꯊꯣꯠꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯅꯤ ꯃꯃꯥ ꯑꯃꯨꯛ ꯈꯠꯅꯅꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯅꯤ ꯉꯁꯤꯅ ꯑꯩꯈꯣꯏꯗ ꯍꯌꯦꯡꯅ ꯊꯣꯏꯅꯨ ꯍꯣꯏꯗ ꯃꯊꯪꯅ ꯏꯆꯥ ꯂꯦꯝꯕꯤ ꯍꯣꯏꯗ ꯄꯨꯟꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯇꯧꯁꯟ ꯂꯩꯁꯥꯔꯤꯉꯩ ꯂꯥꯡꯍꯧꯗꯅ ꯀꯔꯤꯅꯣ ꯐꯔꯦ ꯑꯩꯁꯨꯅꯦ ꯏꯔꯨ ꯃꯥꯏꯊꯔꯨꯈꯤꯒꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯈꯔ ꯇꯦꯛꯈꯠꯂꯅꯤ ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯈ꯭ꯔꯦ ꯍꯣꯏ ꯂꯨꯖꯕꯤꯔꯨꯔꯣ ꯑꯩꯁꯨ ꯊꯣꯡꯒꯥꯜꯁꯤ ꯅꯥꯄꯤ ꯐꯣꯏꯗꯣꯛꯂꯝꯃꯅꯤ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯇꯧꯔꯨꯔꯣ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯊꯣꯠꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯁꯤꯡꯖꯨꯒꯤ ꯃꯌꯥꯟꯁꯤꯡ ꯑꯗꯨ ꯁꯨꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯔꯒ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯎꯔꯨꯝ ꯂꯥꯡꯐꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯁꯤꯡꯖꯨꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯤꯡꯖꯨ ꯆꯥꯅ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯏꯇꯥ ꯍꯤꯌꯥꯏꯅꯨ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕꯗꯣ ꯑꯗꯨꯅꯒ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯗꯦꯗ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯧꯔꯛꯇꯣꯔꯦ ꯑꯁ ꯏꯇꯥ ꯂꯦꯝꯕꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯕꯨ ꯀꯔꯟ ꯌꯥꯝ ꯐꯨꯕꯩ ꯃꯑꯣꯡꯗ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯜ ꯑꯃ ꯀꯩꯗꯧꯔꯒꯦꯕ ꯊꯣꯏꯅꯨꯅ ꯁꯨꯝ ꯏꯇꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯁꯨꯛꯊꯣꯛ ꯊꯣꯛꯇꯅ ꯂꯩꯔꯤꯁꯦ ꯐꯤꯗ ꯁꯥꯔꯒ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯌꯨꯝꯈꯝꯗ ꯐꯤ ꯏꯌꯣꯡ ꯑꯃ ꯁꯥꯔꯤꯉꯩ ꯏꯇꯥꯗꯤ ꯏꯌꯣꯡ ꯑꯅꯤ ꯁꯥꯏ ꯀꯃꯥꯏꯅ ꯁꯥꯕꯅꯣ ꯈꯪꯗꯦ ꯑꯗꯒꯤ ꯑꯁꯤꯗ ꯈꯥꯖꯤꯜꯂꯒ ꯂꯣꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡꯁꯤꯕꯨ ꯃꯥꯅ ꯄꯤꯔꯛꯏꯔꯣ ꯑꯣꯏꯔꯝꯅꯤ ꯃꯥꯅꯤ ꯃꯥꯅ ꯄꯤꯔꯛꯏꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯂꯦꯝꯕꯤꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯏꯁ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯏꯇꯥꯗꯤ ꯊꯣꯏꯅꯨꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯤꯌꯥꯏꯅꯨ ꯃꯇꯥ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯕꯒ ꯃꯥꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯇꯥ ꯑꯅꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯃꯤꯠꯆꯤ ꯈꯠꯅꯩ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯇꯥꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯏꯃꯥ ꯄꯥꯕꯨꯡꯒ ꯍꯧꯗꯅꯕꯅꯤ ꯀꯥꯏꯅ ꯇꯥ ꯊꯣꯏꯕꯁꯨ ꯅꯣꯏ ꯑꯅꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯒ ꯂꯩꯔꯝꯃꯤꯅꯦ ꯊꯣꯏꯅꯨꯅ ꯑꯗꯨꯅꯕꯨ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯗꯣꯔꯤꯕꯅꯤꯗꯅ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯁꯦ ꯅꯛꯅꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯇꯤꯒꯤ ꯎꯕ ꯐꯪꯂꯅꯤ ꯏꯆꯥꯅ ꯂꯥꯞꯅ ꯂꯩꯈꯤꯕꯒꯤ ꯑꯋꯥꯕꯗꯣ ꯐꯪꯂꯔꯣꯏ ꯍꯥꯏꯗꯅ ꯇꯥ ꯊꯣꯏꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯨꯁꯨ ꯌꯥꯔꯤ ꯃꯔꯝ ꯃꯣꯛꯄꯤ ꯏꯃꯧ ꯑꯃ ꯐꯪꯗꯣꯔꯦꯅ ꯅꯛꯂꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯅꯕꯨ ꯌꯦꯟ ꯉꯥꯅꯨ ꯇꯞ ꯇꯥꯒꯩ ꯄꯤꯔꯒ ꯂꯣꯏꯔꯒ ꯍꯌꯦꯡ ꯃꯄꯨꯡ ꯐꯥꯔꯒ ꯌꯣꯜꯂꯒ ꯑꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜꯗꯨꯅ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕꯗꯨꯁꯨ ꯊꯕꯛ ꯌꯥꯝ ꯀꯟꯈꯠꯂꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯃꯁꯛ ꯐꯥꯎ ꯎꯈꯤꯗ꯭ꯔꯦꯕ ꯃꯣꯏ ꯑꯅꯤꯗꯤ ꯁꯟ ꯁꯦꯟꯃꯤꯟꯅꯔꯒ ꯋꯥ ꯌꯥꯝꯅ ꯈꯠꯅꯔꯤ ꯖꯥꯠꯅꯤ ꯊꯣꯏꯅꯨꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯦꯝꯕꯤ ꯅꯣꯛꯂꯛꯏ ꯍꯤꯌꯥꯏꯅꯨꯅ ꯌꯥꯔꯦꯕ ꯊꯣꯏꯅꯨ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤꯕ ꯆꯨꯝꯗ꯭ꯔꯥ ꯋꯥ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯕ ꯀꯩꯅꯣ ꯁꯟ ꯁꯦꯟꯕꯁꯨ ꯇꯣꯛꯈ꯭ꯔꯦ ꯃꯅꯤꯡꯒꯤ ꯈꯨꯔꯥ ꯆꯥꯎꯕꯅ ꯑꯣꯏꯅ ꯁꯦꯟꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯅꯕꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯂꯣꯏꯔꯦ ꯑꯣꯏꯕ ꯀꯩꯅꯣ ꯃꯣꯏꯅꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕ ꯊꯣꯏꯅꯨꯅ ꯍꯥꯏꯗ꯭ꯔꯗꯤ ꯃꯤꯗꯤ ꯂꯩꯀꯥꯏ ꯄꯥꯈꯪ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯈꯣꯏꯃꯨ ꯑꯃꯠꯇ ꯌꯦꯡꯕ ꯌꯥꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯁꯦ ꯅꯨꯄꯥꯁꯦ 5-6ꯅꯤ ꯀꯣꯏꯊꯔꯤꯕꯁꯦ ꯁꯤꯟ ꯑꯃꯅꯃꯨꯛ ꯄꯤꯔꯛꯀꯅꯤ ꯑꯃꯅꯃꯨꯛ ꯄꯤꯔꯛꯀꯅꯤ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯗꯗꯤ ꯀꯣꯛꯇꯨ ꯉꯥꯎꯏ ꯃꯇꯝ ꯈꯥꯏꯗꯣꯛꯂꯒ ꯎꯅꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯅꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯁꯦ ꯑꯅꯤꯁꯨꯕ ꯎꯅꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯂꯩꯕ ꯁꯥꯔꯒ ꯍꯦꯛ ꯄꯤꯕ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯦꯝꯕꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯤꯒꯤ ꯁꯤꯗꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯔꯒ ꯄꯤꯔꯛꯑꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯗ ꯄꯤꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣꯍꯦ ꯅꯣꯏꯁꯨ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯍꯣ ꯑꯇꯣꯞꯄ ꯂꯩꯔꯛꯄꯗ ꯍꯥꯏꯕ
ꯐꯤ ꯐꯅꯦꯛ ꯄꯤꯔꯛꯂꯒꯅ ꯀꯃꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯄꯤꯗꯣꯏꯅꯣ? ꯅꯪ ꯁꯦꯠꯂꯨ ꯂꯤꯠꯂꯣꯅ ꯄꯤꯗꯧ ꯃꯉꯥꯏ. ꯅꯣꯏꯁꯤꯗꯤ. ꯊꯣꯏꯅꯣ, ꯅꯪꯒꯤ ꯅꯣꯡꯁꯤꯗꯤ ꯑꯩꯈꯣꯏ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ. ꯅꯪꯅꯦ ꯍꯤꯒꯅꯤ ꯇꯣꯡꯕꯁꯦ ꯀꯩꯗꯧꯏ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯗꯨꯅꯤ. ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯅꯤꯒ ꯅꯠꯇ꯭ꯔꯦ, ꯍꯤ 6ꯅꯤ ꯇꯣꯡꯉꯤꯁꯦ. ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯗ ꯀꯃꯥꯏꯅ ꯀꯨꯝꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ. ꯍꯣ, ꯄꯟꯊꯨꯡꯐꯝ ꯌꯧꯔꯛꯄꯗꯨꯗꯅꯦ ꯍꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯅꯤ. ꯑꯩꯅ ꯇꯣꯡꯂꯛꯂꯤꯕ ꯍꯤꯁꯤꯡꯁꯦ ꯀꯔꯝꯕ ꯐꯩ ꯈꯜꯂꯅꯤ. ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯨꯗ ꯀꯣꯛ ꯇꯣꯡꯈ꯭ꯔ ꯂꯣꯏꯔꯗꯨꯕꯨ. ꯂꯦꯝꯕꯤꯅ, ꯅꯪ ꯃꯉꯥꯏꯔꯦ ꯍꯩꯔꯤꯕ ꯏꯕꯦꯝꯃ. ꯈꯨꯊꯤꯕ ꯅꯪꯕꯗ ꯅꯪꯅꯦ ꯂꯣꯏꯖꯅꯤ. ꯍꯣꯏ ꯏꯇꯥ ꯂꯦꯝꯕꯤ, ꯅꯪꯗꯤꯅꯦ ꯃꯤ ꯈꯛꯇ ꯂꯦꯝꯕ ꯅꯠꯇꯦ, ꯅꯁꯥꯗꯨꯁꯨ ꯂꯦꯝꯖꯔꯤꯅꯤ. ꯅꯪꯉꯣꯟꯗ ꯂꯦꯝꯗꯕ ꯑꯝꯇ ꯌꯥꯎꯗꯦ. ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ, ꯅꯪꯅ ꯉꯝꯄꯣꯟꯇꯦ. ꯁꯤꯒꯤ ꯂꯩꯀꯥꯏ ꯄꯥꯈꯪ ꯅꯨꯡꯁꯤꯅꯕꯤꯁꯤꯁꯨ ꯉꯝꯗꯧ ꯅꯠꯇꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯇꯧꯒꯦꯗ ꯉꯝꯕꯤ ꯊꯣꯏꯅꯨꯅꯦ, ꯊꯣꯏꯅꯨ. ꯍꯤꯌꯥꯏꯅꯨꯅ, ꯑꯩꯈꯣꯏ ꯉꯝꯖꯔꯣꯏꯀꯣ, ꯉꯝꯗꯕꯁꯨ ꯑꯣꯏꯖꯒꯦ. ꯏꯇꯥ ꯑꯗꯨꯝ ꯉꯝꯕꯤꯌꯨ. ꯍꯌꯦꯡ ꯊꯃꯣꯏ ꯀꯥꯏꯔꯒꯗꯤ ꯀꯞꯄꯛꯀꯅꯨꯀꯣ. ꯏꯁ, ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯕ? ꯏꯇꯥ ꯏꯕꯦꯝꯃ, ꯅꯨꯄꯥꯒꯤꯗꯃꯛꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗꯒꯤ ꯄꯤꯔꯥꯡ ꯃꯔꯦꯛ ꯑꯃꯐꯥꯎ ꯇꯥꯍꯟꯖꯔꯣꯏ. ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯀꯞꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯨꯡ ꯁꯤꯔꯒ ꯀꯞꯅꯕ ꯊꯝꯒꯦ. ꯍꯦ, ꯇꯧꯍꯩꯗꯦꯅꯦ ꯁꯤꯗꯤ. ꯅꯪ ꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ. ꯋꯥ ꯉꯥꯡꯕꯕꯨ ꯉꯥꯡꯅꯤꯡꯕ ꯍꯦꯛꯇ ꯉꯥꯡꯉꯦ. ꯃꯁꯥꯒꯤꯅꯤ ꯑꯗꯨꯝ ꯑꯁꯨꯃꯥꯏ ꯉꯥꯡ ꯂꯩꯔꯝꯃꯦ ꯁꯤ ꯅꯨꯄꯤꯁꯦ. ꯌꯥꯔꯦ, ꯍꯤꯌꯥꯏꯅꯨꯒꯤ ꯋꯥ ꯍꯥꯏꯅꯔꯒ ꯑꯩꯉꯣꯟꯗ ꯇꯥꯔꯦ. ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯤ, ꯑꯣꯛꯇ꯭ꯔꯤ. ꯍꯤꯌꯥꯏꯅꯨ, ꯂꯦꯝꯕꯤ, ꯅꯣꯏꯁꯨ ꯆꯥꯛꯈꯨꯝ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ. ꯂꯦꯝꯕꯤ, ꯏꯁ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨ, ꯉꯁꯥꯏꯗꯒꯤ ꯋꯥꯗꯤ ꯉꯥꯡꯕ ꯂꯦꯞꯇꯦ, ꯃꯈꯨꯠꯁꯨ ꯊꯥꯡꯒꯠꯄ ꯊꯥꯡꯗꯕ ꯂꯦꯞꯇꯦ. ꯏꯇꯥ ꯍꯤꯌꯥꯏꯅꯨꯒ ꯑꯩꯒꯩꯅ ꯈꯤꯇꯪ ꯍꯨꯛꯏ. ꯃꯥꯅ ꯆꯥꯛꯈꯨꯝ ꯍꯨꯛꯂꯒ ꯑꯩꯈꯣꯏꯗꯒ ꯇꯥꯏꯅꯗꯅ. ꯕꯦꯝꯃ, ꯅꯪ ꯑꯃ ꯅꯌꯨꯝꯗ ꯑꯃꯨꯛ ꯆꯥꯎꯔꯣ, ꯁꯤꯗꯗꯤ ꯂꯩꯇ꯭ꯔꯤ. ꯑꯁ ꯐꯖꯅ ꯍꯥꯠꯂꯤ. ꯑꯔꯦꯝꯕꯤ ꯏꯇꯥ ꯏꯕꯦꯝꯃꯅ. ꯍꯤꯌꯥꯏꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯍꯥꯏꯒꯣꯗꯅ, ꯌꯥꯝꯅ ꯍꯥꯏꯒꯣꯕ. ꯈꯔ ꯂꯦꯝꯖꯩ, ꯋꯥ ꯉꯥꯡꯒꯟꯗꯦꯅ ꯅꯪꯅ ꯌꯥꯝꯅ ꯍꯥꯏꯕꯗꯣ. ꯀꯩꯝ ꯈꯟꯕꯤꯗꯦꯅ ꯏꯇꯥꯅ ꯍꯥꯏꯕꯕꯨ ꯍꯥꯏꯖꯧ. ꯈꯜꯂꯣꯏ ꯅꯪꯗꯤ. ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯇꯥ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯦꯝꯕꯤ, ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ. ꯁꯅꯥꯍꯜꯅ, ꯏꯕꯨꯡ, ꯅꯪꯕꯨ ꯉꯥꯁꯤꯡꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯥꯗꯣꯏꯅꯣ? ꯄꯥꯕꯨꯡ, ꯍꯌꯦꯡ ꯃꯊꯪꯁꯦ ꯁꯤꯗ ꯐꯥꯔꯁꯤ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯂꯣꯟꯕꯤꯁꯤꯡꯗꯣ ꯃꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏ. ꯈꯔ ꯑꯃꯗꯤ ꯃꯣꯏꯅ ꯂꯧꯈ꯭ꯔꯅꯤ, ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯨꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯒꯦ ꯍꯥꯏ. ꯑꯗꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯈꯔ ꯑꯗꯨꯝ ꯂꯧꯈ꯭ꯔꯅꯤ. ꯍꯣꯏ, ꯑꯗꯣ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯐꯥꯗꯣꯛꯂꯒ ꯁꯣꯝꯗꯒꯤ ꯉꯥ ꯃꯆꯥꯁꯤꯡꯁꯦ ꯑꯃꯨꯛ ꯊꯥꯗꯔꯁꯤ, ꯑꯗꯨꯒ ꯁꯦꯝꯒꯠꯅꯅꯕ ꯑꯃꯨꯛ. ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯝꯕꯁꯨ. ꯑꯗꯨ ꯄꯥꯕꯨꯡ, ꯏꯃꯥꯗꯨꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯖꯥ? ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯀꯨꯝꯃꯨꯒꯦ ꯇꯧꯕꯅꯤꯅꯦ. ꯂꯣꯏꯈ꯭ꯔꯕꯅꯤ. ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯆꯥꯛ ꯆꯥꯔꯁꯦꯗꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯅꯪꯅ ꯊꯕꯛꯇ ꯇꯧꯔꯒ ꯂꯩꯕꯁꯦ ꯈꯔꯁꯨ ꯄꯣꯊꯥꯒꯗꯕꯅꯤ, ꯅꯁꯥ ꯁꯣꯛꯀꯅꯤꯀꯣ. ꯄꯥꯕꯨꯡ, ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯥꯛꯀꯅꯤ? ꯁꯦꯜ ꯄꯥꯏꯍꯧꯗꯕ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯇꯥꯟꯒꯗꯕꯅꯤ ꯄꯥꯕꯨꯡ. ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯣꯊꯥꯕꯒꯤ ꯃꯇꯝꯁꯨ ꯂꯩꯒꯗꯕꯅꯤ. ꯍꯣꯏ ꯄꯥꯕꯨꯡ, ꯐꯔꯦ, ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯅꯃꯥꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ. ꯍꯣꯏ ꯄꯥꯕꯨꯡ, ꯆꯪꯉꯁꯤ. ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯒ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡꯗꯨ ꯎꯔꯒ ꯃꯈꯣꯏꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯥꯒ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯊꯣꯝꯕꯗꯨꯅ ꯀꯧꯔꯛꯂꯝꯃꯤ. ꯊꯣꯏꯕꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯊꯣꯝꯕ ꯊꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎ ꯊꯣꯏꯕ, ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯔꯨꯒꯦ ꯍꯥꯏꯔꯣ? ꯍꯣꯏ ꯏꯇꯥꯎ, ꯉꯥ ꯃꯆꯤꯟꯖꯥꯛꯁꯨ ꯊꯥꯔꯨꯒꯦ. ꯁꯥ ꯁꯟ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤꯁꯨ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯝꯒꯦ ꯇꯧꯕꯅꯤ. ꯏꯇꯥꯎꯁꯦ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ. ꯂꯥꯛꯑꯣ ꯆꯠꯃꯤꯟꯅꯁꯤ. ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ, ꯋꯥꯔꯤ ꯁꯥꯗꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯍꯣꯏ ꯏꯇꯥꯎ, ꯌꯥꯏꯌꯦ. ꯉꯥꯗꯤ ꯀꯔꯝ ꯀꯥꯟ ꯐꯥꯗꯣꯏꯅꯣ? ꯍꯌꯦꯡ ꯃꯊꯪꯁꯦ ꯁꯤꯗ ꯐꯥꯔꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ. ꯉꯥ ꯐꯥꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯟꯇꯦꯅꯦ. ꯑꯁ ꯏꯇꯥꯎꯁꯤꯗꯤ, ꯑꯩꯗꯤ ꯏꯇꯥꯎ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯒꯅꯤ ꯈꯟꯗꯅ ꯍꯥꯏꯗꯕꯅꯤ. ꯊꯕꯛꯀ ꯁꯨꯕ ꯆꯠꯇꯦꯗ. ꯑꯩꯅ ꯁꯨꯕ ꯊꯕꯛꯇꯣ ꯂꯣꯏꯔꯦ. ꯑꯇꯣꯞꯄ ꯄꯥꯏꯒꯗꯕꯁꯨ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯋꯥꯠꯂꯤ. ꯃꯔꯛꯁꯤꯗꯅꯤ ꯑꯩꯁꯨ ꯉꯥꯎꯆꯠꯅꯔꯤꯁꯤ. ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯂꯥꯛꯑꯣ ꯉꯥꯗꯣ ꯐꯥꯃꯤꯟꯅꯔꯁꯤ. ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯃꯐꯝꯁꯨ ꯌꯧꯔꯦ. ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯇꯣ ꯑꯩꯁꯨ ꯊꯥꯕ ꯌꯥꯎꯕꯤꯔꯛꯂꯒꯦ. ꯌꯥꯅꯤꯗ, ꯋꯥꯅꯕꯅꯤ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ. ꯏꯁ ꯌꯥꯔꯦ. ꯑꯩ ꯁꯤꯕꯨ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯑꯅꯨ. ꯀꯔꯥꯏꯅꯣ ꯄꯤꯔꯛꯑꯣ. ꯏꯁꯦ, ꯅꯪ ꯌꯥꯝ ꯇꯧꯅꯤꯡꯉ ꯃꯥꯜꯂꯦ. ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ, ꯊꯥꯗꯒ ꯇꯧꯕ ꯅꯠꯇꯦꯅꯦ. ꯍꯌꯦꯡ ꯉꯥꯗꯣ ꯐꯥꯔꯒ ꯑꯩꯅ ꯂꯧꯅꯤꯡꯕ ꯉꯥ ꯂꯧꯗꯣꯏ. ꯂꯧ, ꯅꯇꯥꯎ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ. ꯏꯇꯥꯎꯅ ꯂꯧꯕꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯅ.
ꯇꯥꯛꯈ꯭ꯔꯦꯗ ꯑꯗꯣ ꯑꯩꯗꯤ ꯄꯥꯎ ꯑꯃ ꯇꯥꯏꯗ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯏꯁ ꯈꯪꯁꯤꯟꯅꯗꯕꯒꯤ ꯇꯧꯔꯤ ꯇꯧꯅꯨ ꯅꯨꯄꯥ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ ꯑꯗꯨꯕꯨ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯕꯅꯤ ꯏꯁ ꯅꯨꯄꯤꯗꯒ ꯌꯦꯟ ꯉꯥꯅꯨꯒ ꯂꯣꯏꯌꯣꯅ ꯄꯤꯔꯝꯃꯤꯅꯦ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯈꯪꯂꯝꯕꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯣꯛꯄꯣꯠꯇꯦꯅꯦ ꯍꯥ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯤꯁꯛꯅꯣꯕꯁꯦ ꯌꯥꯔꯦ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕ ꯑꯃ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯝ ꯍꯥꯏꯕꯤꯅꯕ ꯂꯩꯇꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯕꯤꯔꯨꯔꯅꯨꯀꯣ ꯈꯔ ꯃꯉꯥꯎ ꯊꯤꯖꯩꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯤꯅꯨ ꯀꯟꯈꯠꯂꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯀꯟꯈꯠꯄꯒꯤ ꯋꯥ ꯅꯠꯆꯗꯦ ꯏꯁ ꯑꯩꯉꯣꯟꯗꯒ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯀꯥꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯩꯔꯥ ꯍꯥ ꯐꯖꯕ ꯑꯩꯁꯤ ꯂꯩꯀꯥꯏꯁꯤ ꯂꯩꯖꯔꯕꯁꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯄ ꯅꯠꯇꯦ ꯑꯇꯣꯞꯄ ꯂꯝꯗ ꯄꯣꯛꯂꯒ ꯃꯐꯝꯁꯤꯗ ꯆꯥꯎꯖꯕ ꯃꯐꯝꯁꯤꯗ ꯂꯝ ꯂꯩꯔꯒ ꯌꯨꯝ ꯍꯣꯡꯂꯛꯄ ꯏꯇꯥꯎꯗꯤ ꯃꯐꯝꯁꯤꯗ ꯄꯣꯛꯄ ꯃꯐꯝꯁꯤꯗ ꯆꯥꯎꯕ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯅꯪ ꯃꯉꯥꯏꯔꯦ ꯈꯪꯉꯤꯕ ꯍꯩꯔꯤꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯗꯕꯁꯤ ꯂꯩꯇꯦ ꯈꯪꯂꯤꯕꯅꯤ ꯊꯤꯒꯠꯂꯤꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯊꯤꯒꯠꯅꯤ ꯅꯪꯗꯤ ꯉꯥ ꯃꯆꯤꯟꯖꯥꯛꯇꯣ ꯂꯣꯏꯅ ꯍꯩꯊꯔꯝꯃ ꯌꯥꯔꯦ ꯁꯣꯝꯗ ꯁꯟꯒꯤ ꯑꯃꯨꯛ ꯇꯧꯔꯝꯕꯁꯦ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯕꯅꯤꯅ ꯈꯔ ꯋꯥꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯀꯔꯤꯁꯨ ꯋꯥꯖꯗꯦ ꯀꯩꯁꯨ ꯈꯟꯖꯗꯦ ꯑꯗꯣ ꯏꯇꯧ ꯊꯣꯏꯕ ꯀꯔꯤ ꯇꯧꯔꯒꯦ ꯏꯇꯧ ꯇꯣꯝꯕ ꯍꯤꯌꯥꯏꯅꯨꯒ ꯅꯪꯒ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯏꯅꯣ ꯑꯁ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯩꯗꯧꯒꯦ ꯁꯤ ꯍꯥꯏꯕꯕꯨ ꯅꯪꯒ ꯑꯩꯒꯅꯤ ꯂꯩꯔꯤꯁꯦ ꯀꯅꯥꯝ ꯇꯥꯔꯣ ꯑꯗꯨ ꯏꯇꯥꯎ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯨꯏꯔꯦ ꯍꯤꯌꯥꯏꯅꯨꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯅꯣꯡꯃꯗꯁꯨ ꯈꯠꯅꯩ ꯇꯥꯗꯦ ꯁꯥꯎꯅꯩꯁꯨ ꯇꯥꯗꯦ ꯌꯥꯝ ꯍꯩꯅ ꯅꯨꯡꯁꯤꯅꯔꯤ ꯊꯣꯏꯕ ꯃꯇꯥꯎ ꯊꯣꯡꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤꯅꯦ ꯏꯇꯥꯎ ꯊꯥꯖꯅꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯗꯨ ꯅꯣꯏ ꯇꯥꯏ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯍꯜꯂꯤꯗꯣ ꯐꯅꯌꯥꯝ ꯆꯥꯎꯔꯦ ꯃꯄꯤ ꯐꯥꯕꯁꯨ ꯌꯥꯎꯏ ꯅꯣꯡꯃ ꯑꯃꯅꯤꯗꯨ ꯍꯨꯔꯥꯟ ꯇꯥꯔꯦ ꯍꯨꯔꯥꯜꯂꯨ ꯅꯣꯡꯉꯥꯜꯂꯒ ꯃꯄꯨꯅ ꯁꯝꯐꯣꯏ ꯃꯥꯏ ꯂꯥꯛꯆꯅꯤ ꯅꯨꯄꯥꯁꯦ ꯃꯁꯝꯐꯣꯏ ꯐꯩꯕ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦꯗ ꯈ꯭ꯋꯥꯏꯁꯤ ꯏꯌꯥ ꯌꯥꯗꯦꯕ ꯌꯥꯎꯈ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯈꯨꯠꯇꯨꯅ ꯐꯣꯏꯔꯛꯄꯗꯤ ꯅꯨꯡꯁꯤ ꯈꯨꯅꯥꯅꯥꯏ ꯏꯇꯥꯎ ꯊꯣꯡꯕ ꯅꯨꯄꯤꯗꯒ ꯐꯥꯒꯤ ꯇꯧꯔꯨꯅꯨ ꯌꯥꯗꯝ ꯅꯪꯒꯤꯗꯤ ꯅꯨꯄꯥꯗꯧꯅ ꯈꯔꯁꯨ ꯇꯧꯏ ꯀꯔꯟꯁꯨ ꯈꯔ ꯇꯥꯖꯕ ꯏꯕꯣ ꯐꯨꯇꯠꯄꯤꯗꯅ ꯇꯣꯛꯀꯅꯤꯅ ꯀꯥꯏꯗ ꯅꯪꯗꯤ ꯐꯣꯏꯔꯤꯕ ꯑꯇꯩ ꯋꯥꯔꯤꯒ ꯇꯣꯛꯀꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣꯕ ꯅꯪ ꯁꯝ ꯐꯣꯏꯔꯤꯗꯣ ꯆꯠꯅ ꯂꯤꯔꯒꯦ ꯁꯟꯒꯤꯁꯤ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅ ꯊꯕꯛ ꯇꯧꯕꯁꯦ ꯋꯥꯗꯦꯅꯦ ꯋꯥꯗꯕꯅꯤ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯧꯕꯁꯦ ꯑꯗꯣ ꯂꯤꯔꯣ ꯌꯥꯔꯦ ꯃꯃꯜ ꯂꯩꯍꯟꯕꯤꯒ ꯇꯧꯏ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯃꯇꯝꯗꯣ ꯈꯔꯗꯤ ꯀꯨꯏ ꯏꯇꯥꯎ ꯍꯣꯏꯒꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕꯒꯤ ꯃꯇꯝꯗꯨꯅꯤꯗ ꯃꯇꯝꯗꯨꯗ ꯍꯤꯌꯥꯏꯅꯨꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ 3 ꯐꯥꯔꯦꯗꯅ ꯑꯗꯨꯗ ꯑꯩꯅ ꯅꯨꯄా ꯀꯅꯥꯝ ꯀꯣꯏꯍꯟꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯑꯗꯨꯅ ꯈꯠꯅꯩꯌꯦ ꯅꯨꯃꯤꯠꯇꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕꯗ ꯇꯥ ꯊꯣꯏꯕꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯗꯨꯅ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯪꯅ ꯂꯣꯏ ꯊꯨꯒꯥꯏ ꯂꯩꯀꯥꯏꯗ ꯑꯩ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪꯁꯤꯡꯁꯨ ꯇꯥ ꯊꯣꯏꯕꯅ ꯐꯨꯗꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯑꯩꯁꯨ ꯅꯨꯄꯤ ꯀꯅꯥ ꯈꯪꯅꯒꯦ ꯑꯩꯁꯨ ꯀꯅꯥꯝ ꯀꯣꯏꯅꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯅꯔꯒ ꯎꯅꯔꯝꯗꯅ ꯏꯕꯣ ꯅꯪꯅꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯊꯝꯕꯤꯕꯁꯤꯗ ꯅꯪꯅꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤꯀꯣ ꯑꯩꯕꯨ ꯅꯪꯒ ꯂꯨꯍꯣꯡꯉꯕ ꯑꯩꯁꯤ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯃꯅꯤꯡꯂꯣꯝꯒꯤ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏ ꯑꯗꯒꯤ ꯆꯅꯨ ꯍꯣꯏ ꯊꯣꯏꯅꯨ ꯍꯣꯏ ꯅꯨꯄꯥ 5-6 ꯂꯣꯏꯅ ꯀꯣꯏ ꯑꯗꯨꯒ ꯑꯩꯅ ꯑꯃꯈꯛ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯗꯅ ꯑꯩ ꯂꯥꯡꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯩ ꯂꯩꯕꯗꯒꯤ ꯂꯥꯡꯕ ꯌꯥꯗ꯭ꯔꯤ ꯁꯤꯅꯤꯅꯦꯀꯣ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯌꯥꯗ꯭ꯔꯤ ꯑꯩ ꯂꯩꯕꯗꯒꯤ ꯁꯤꯅꯦꯕ ꯐꯩ ꯅꯪ ꯑꯩꯅ ꯌꯦꯠꯇꯕ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯌꯦꯠꯄꯤꯔꯅꯨ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕ ꯑꯩ ꯂꯩꯀꯥꯏꯗꯒ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯅꯤ ꯅꯪꯅꯦ ꯑꯩꯒ ꯁꯪꯕꯤꯔꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯀꯣ ꯑꯩ ꯑꯃꯨꯛ ꯀꯟꯅ ꯌꯦꯠꯂꯔꯦ ꯑꯩꯁꯨ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯀꯣꯏꯈ꯭ꯔꯣ ꯂꯩꯍꯧꯔꯣ ꯅꯪ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕ ꯍꯤꯌꯥꯏꯅꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯎ ꯄꯔꯦꯡ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ ꯃꯥꯅ ꯅꯨꯄꯤ ꯎꯅꯔꯤꯕꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯥ ꯊꯣꯏꯅꯨꯅ ꯎꯔꯗꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯒ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯛꯏ ꯍꯤꯌꯥꯏꯅꯨ ꯍꯤꯌꯥꯏꯅꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯋꯥꯏꯗꯨꯗ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯇꯩꯗꯨꯅ ꯑꯁ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯕꯅꯦꯃꯤ ꯀꯩ ꯄꯥꯎꯅꯣ ꯀꯩꯅꯣ ꯑꯁ ꯏꯕꯦꯝꯃ ꯅꯪꯅ ꯅꯣꯡꯃ ꯊꯣꯏꯕꯗ ꯉꯥꯡꯂꯨꯕꯒꯤ ꯃꯤꯗꯤ ꯅꯨꯄꯤ ꯑꯃ ꯎꯅꯍꯧꯔꯦ ꯀꯔꯤ ꯅꯨꯄꯤ ꯎꯅꯍꯧꯔꯦ ꯀꯥꯏꯗ ꯊꯣꯏꯅꯨ ꯀꯥꯏꯗ ꯎꯅꯍꯧꯔꯤꯅꯣꯕ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗꯨꯗ ꯎ ꯄꯔꯦꯡ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯅꯨꯄꯤꯗꯨꯒ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤꯒ ꯁꯥꯗꯅ ꯅꯨꯄꯤꯗꯨꯅ ꯇꯥ ꯊꯣꯏꯕ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏꯍꯧꯋꯦꯃꯤ ꯑꯩꯅ ꯂꯝꯕꯤ ꯆꯠꯄꯗ ꯊꯦꯡꯅꯕꯅꯤ ꯑꯗꯅꯦ
ꯇꯥꯊꯣꯏꯕ ꯌꯥꯝ ꯃꯥꯟꯕꯗꯨꯗ ꯃꯅꯥꯛꯇ ꯂꯨꯝꯂꯒ ꯇꯥꯔꯨꯕꯅꯤ ꯑꯗꯨꯗ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯅꯨ, ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯗꯣ ꯇꯥꯊꯣꯏꯕꯗꯤ ꯀꯔꯤ ꯈꯨꯝꯈꯤ? ꯀꯔꯤ ꯈꯨꯝꯈꯤꯒꯦꯕ? ꯍꯣ, ꯇꯥꯊꯣꯏꯕꯁꯨꯅꯦ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏꯍꯧꯏ꯫ ꯀꯩꯅꯣ ꯃꯥ ꯇꯩꯁꯤꯕꯣ? ꯏꯕꯥꯅꯤꯅ ꯋꯥ ꯈꯤꯇꯪ ꯍꯥꯏꯅꯕꯒꯤ ꯃꯥꯅ ꯇꯩꯁꯤꯕꯨ ꯃꯥ ꯈꯪꯏꯗꯅ ꯃꯥ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯒꯦꯕ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ, ꯍꯦꯔꯥ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕ꯫ ꯊꯣꯏꯅꯨ ꯂꯥꯛꯑꯣ, ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ, ꯑꯩ ꯊꯕꯛ ꯇꯧꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯊꯣꯏꯕꯒ ꯅꯨꯄꯤ ꯑꯃꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯛꯏ, ꯇꯥꯊꯣꯏꯕ, ꯀꯩꯅꯣ ꯅꯪ ꯇꯩꯁꯦ? ꯀꯅꯥꯅꯣ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯀ꯭ꯋꯥ ꯈꯣꯡꯂꯩꯁꯤꯅ? ꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯁꯤꯗ? ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯩ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯅ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯏ, ꯍꯦ ꯅꯨꯄꯤ, ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ, ꯇꯧꯉꯝꯕꯤ, ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯪꯅ ꯃꯨꯜꯂꯤꯕꯗꯤ? ꯅꯪ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯂꯨꯔ ꯅꯪ? ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯛꯅꯗꯤ ꯅꯣꯛꯂꯝꯗꯦ꯫ ꯊꯣꯏꯕꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯈꯪꯂꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯅ, ꯀꯔꯤꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯁꯣꯝꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯁꯣꯝꯒꯤ ꯅꯨꯄꯥꯅꯦꯅ ꯃꯔꯥꯏꯕꯛꯇ ꯃꯤꯡ ꯊꯥꯕꯤꯕ꯭ꯔꯣ? ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝꯅ ꯌꯦꯠꯄꯤꯔꯛꯀꯅꯨ, ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤꯉꯩꯁꯤꯗ ꯑꯌꯦꯠꯄ ꯄꯤꯕꯤꯔꯛꯀꯅꯨ꯫ ꯃꯁꯤ ꯑꯩꯅꯦ, ꯊꯣꯏꯅꯣ, ꯃꯥꯅ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣꯕ? ꯃꯁꯤ ꯑꯩ ꯁꯥꯎꯔꯛꯂꯗꯤꯅꯦ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯁꯤꯁꯨ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯑꯝꯅꯤꯀꯣ? ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯕꯦꯝꯃ, ꯅꯪꯕꯨ ꯃꯤ ꯍꯥꯠꯄꯤꯔꯣ? ꯅꯁꯛ ꯑꯗꯨꯒ ꯃꯥꯟꯗꯤ ꯃꯥꯟꯗꯦ꯫ ꯍꯣꯏ ꯌꯥꯔꯦ, ꯆꯠꯄꯤꯔꯣꯁꯦ, ꯑꯩꯒꯤ ꯅꯨꯄꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯕ꯫ ꯍꯦ ꯇꯧꯉꯝꯕꯤ, ꯃꯤꯉꯝꯕꯤ, ꯃꯁꯤ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ? ꯃꯥꯁꯦ ꯑꯩꯒꯅꯦ ꯆꯦꯟꯊꯣꯛꯀ ꯆꯦꯟꯁꯤꯟꯒ ꯇꯔꯥꯔꯛ ꯆꯦꯜꯂꯒ ꯂꯩꯔꯕ, ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯑꯩꯒꯤ ꯅꯨꯄꯥ꯫ ꯍꯣ, ꯑꯩꯁꯨꯅꯦ, ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯕ꯫ ꯃꯁꯤ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯈꯥꯝꯕ ꯅꯪꯍꯧꯗ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯛꯄꯗ ꯃꯁꯝꯗ ꯄꯨꯟꯅ ꯂꯥꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯛꯂꯝꯂꯤꯕꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯣꯏꯕꯒꯤ ꯃꯔꯨꯞ ꯊꯋꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯂꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯒ ꯍꯤꯌꯥꯏꯅꯨꯒꯤ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯇꯧꯔꯝꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯒ ꯍꯤꯌꯥꯏꯅꯨꯒꯤ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯗ꯭ꯋꯥꯏꯗ ꯅꯥꯄꯤ ꯍꯧꯔꯤꯕ ꯗꯣꯝꯗꯒꯤ ꯊꯣꯏꯕꯒꯤ ꯃꯔꯨꯞ ꯑꯍꯨꯝꯅ ꯍꯤꯌꯥꯏꯅꯨꯗ ꯅꯣꯛꯂꯒ ꯂꯥꯎꯁꯤꯜꯂꯛꯏ, ꯎ ꯇꯔꯥꯔꯛ ꯆꯦꯟꯕꯤ, ꯂꯨꯍꯣꯡꯕ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ? ꯆꯦꯄꯥꯎ ꯌꯧꯍꯟꯕꯤꯔꯣ, ꯂꯨꯍꯣꯡꯕ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯏꯀꯥꯏꯕꯅ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯂꯝꯗꯦ꯫ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯀꯥꯏꯕꯒ ꯍꯤꯌꯥꯏꯅꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯅꯣꯛꯂꯒ ꯍꯤꯌꯥꯏꯅꯨꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯍꯦꯟꯅ ꯆꯦꯠꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯊꯣꯏꯕꯁꯨ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯌꯦꯡꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯊꯣꯝꯕꯗ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯊꯋꯥꯟꯒꯤ ꯃꯇꯧꯗꯨꯒ ꯌꯥꯝ ꯃꯥꯜꯂꯝꯒꯅꯤ, ꯈꯣꯟꯖꯦꯜꯁꯨ ꯅꯨꯄꯤꯒꯤ ꯁꯥꯕ ꯌꯥꯝ ꯍꯩꯕꯅꯤ꯫ ꯑꯩꯗꯤꯕ ꯑꯩꯅ ꯅꯣꯛꯅꯤꯡꯂꯤꯕꯗꯤ ꯏꯆꯟ ꯍꯤꯌꯥꯏꯅꯨꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯔꯥꯔꯛ ꯆꯦꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ꯫ ꯑꯩꯗꯤꯕ ꯑꯗꯨꯅꯦꯕ ꯍꯥꯏꯁꯦ, ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯅꯣꯛꯅꯤꯡꯕꯁꯦ ꯀꯩꯗ ꯍꯥꯏꯔꯨꯅꯤ, ꯑꯗꯨꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯅ ꯑꯗꯨꯝ ꯅꯣꯛꯈ꯭ꯔꯦ꯫ ꯅꯣꯛꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ, ꯋꯥꯔꯤ ꯂꯤꯅꯅꯤ ꯂꯥꯛꯄꯗ ꯌꯨꯝ ꯌꯧꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯊꯣꯏꯕ, ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯂꯩꯍꯧꯔꯣ꯫ ꯑꯗꯣ ꯉꯥ ꯐꯥꯕꯒꯤꯗꯣ ꯂꯥꯛꯑꯣꯀꯣ꯫ ꯍꯣꯏ ꯂꯥꯛꯀꯦ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯁꯤꯠꯂꯒ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜꯁꯤꯡꯗꯨ ꯊꯣꯏꯕꯅ ꯂꯣꯏꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯈꯔ ꯁꯤꯖꯤꯟꯅꯍꯧꯔꯒ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ, ꯑꯩꯈꯣꯏ ꯄꯥꯕꯨꯡ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯃꯥ? ꯀꯩꯗꯧꯔꯦ? ꯅꯆꯥꯅꯨꯄꯤꯁꯤꯅ ꯌꯦꯟ ꯉꯥꯅꯨ ꯇꯞ ꯇꯥꯈꯩ ꯂꯣꯏꯁꯤꯜꯂꯤ, ꯐꯤꯁꯨ ꯁꯥꯏ, ꯇꯧꯔꯤꯁꯤ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ? ꯂꯩꯀꯥꯏꯁꯤꯗꯅ ꯇꯥꯊꯣꯠ, ꯅꯪꯗꯤ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯔꯣꯏ,
ꯅꯆꯥꯅꯨꯄꯤꯁꯨ ꯂꯩꯀꯥꯏꯗ ꯂꯩꯒꯗꯧꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯔꯝꯃꯔꯣꯏꯗꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯅꯔꯤ꯫ ꯂꯩꯀꯥꯏꯁꯨ ꯈꯪꯂꯤꯕꯅꯤꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯀꯥꯏꯕ ꯋꯥ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯀꯔꯤꯁꯨ ꯈꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ? ꯈꯠꯅꯕꯗꯤ ꯎꯅꯕ ꯌꯥꯗꯦ, ꯎꯅꯗ꯭ꯔꯒꯅ ꯑꯃꯅ ꯑꯃꯨꯛ ꯃꯣꯏ ꯂꯩꯀꯥꯏ ꯆꯠꯂꯨꯅꯤ, ꯑꯃꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯂꯥꯛꯀꯅꯤ, ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯦꯗ꯫ ꯃꯃꯥ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯁꯥ ꯃꯁꯥꯅꯕꯨ ꯌꯥꯅꯔꯕꯗꯤ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯣꯏ꯫ ꯊꯣꯏꯕꯁꯨ ꯐꯠꯇꯕ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯛ ꯅꯠꯇꯦ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯟꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯍꯜꯂꯤꯁꯦ? ꯃꯁꯤꯕꯨ ꯑꯐꯕ ꯊꯕꯛ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤꯗꯤ ꯏꯆꯥꯁꯤꯡꯅ ꯑꯄꯥꯝꯕ ꯇꯧꯕꯗꯣ ꯃꯄꯥꯒꯤꯗꯤ ꯌꯥꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯐꯕ ꯊꯕꯛꯇꯤ ꯑꯩꯅ ꯌꯥꯏ, ꯑꯩꯒꯤ ꯏꯆꯥꯅ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯔꯛꯂꯣꯏꯗ꯫ ꯇꯧꯕꯕꯨꯗꯤ ꯇꯧꯔꯛꯂꯣꯏꯗ, ꯑꯗꯨꯕꯨꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯅꯤ, ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯄꯤꯔꯛꯇꯅ ꯂꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯆꯥꯎꯔꯦ, ꯃꯄꯤ ꯐꯥꯔꯦꯗꯅ ꯃꯁꯤ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯅꯤ, ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯃꯤꯅ ꯂꯧꯕ ꯂꯥꯛꯍꯜꯂꯒꯦ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯐꯪꯕ ꯁꯦꯜꯗꯣ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯥꯖꯤꯜꯂꯁꯤ, ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯨꯡꯗ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯒꯤ ꯃꯊꯥ ꯁꯥꯍꯜꯂꯣꯏꯁꯤ ꯀꯥꯏꯅ ꯍꯥꯏꯔꯤꯅꯤ ꯃꯣꯏ ꯄꯥꯕꯨꯡ꯫ ꯇꯥꯊꯣꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜ ꯅꯣꯛꯆꯩ꯫ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯅꯤꯅꯦ ꯃꯃꯥ, ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯦ꯫ ꯑꯇꯣꯞꯄ ꯂꯝꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯩ ꯐꯠꯇꯦ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯈꯪꯗꯅ ꯏꯆꯥ ꯅꯨꯄꯤꯅ ꯂꯩꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯣꯏ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯥꯗ ꯏꯆꯥ ꯅꯨꯄꯤꯁꯦ ꯂꯩꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯍꯣ ꯍꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯌꯧꯕ ꯌꯥꯒꯗꯣꯏꯅꯤꯅꯦ ꯃꯃꯥ꯫ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯕꯅꯤ, ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯕ ꯆꯪꯍꯜꯂꯛꯂꯒꯦ ꯍꯥꯏꯔꯣꯏꯗꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯆꯥꯁꯤꯡꯒꯤꯗꯤ ꯃꯃꯥ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯍꯥꯏꯒꯗꯣꯔꯤꯕꯅꯤ, ꯇꯝꯒꯗꯣꯔꯤꯕꯅꯤ꯫ ꯃꯇꯥꯡꯕꯨꯗꯤ ꯆꯥꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯤ꯫ ꯐꯔꯦ, ꯅꯪꯅꯁꯨꯅꯦ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯦꯛ ꯂꯥꯛꯑꯣꯅ ꯍꯥꯏꯔꯣꯏ꯫ ꯅꯨꯄꯤꯅꯤꯅ ꯀꯨꯏꯅ ꯊꯝꯕꯁꯨ ꯑꯩꯅ ꯄꯥꯝꯗꯦ, ꯃꯗꯨꯅ ꯇꯨꯡꯗ ꯑꯐꯕꯗꯤ ꯑꯣꯏꯔꯛꯂꯣꯏ꯫ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯏꯆꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯣ ꯄꯥꯡꯊꯣꯛꯄꯤꯔꯁꯤ꯫ ꯅꯪ ꯑꯩꯅ ꯅꯍಾ ꯈꯔ ꯑꯣꯏꯔꯤꯉꯩꯁꯤꯗ ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯅꯆꯥꯅꯨꯄꯤꯗ ꯋꯥꯁꯦ ꯍꯥꯏꯔꯒꯦ, ꯃꯈꯣꯏ ꯑꯗꯨꯝ ꯄꯥꯎꯗꯣ ꯐꯥꯎꯅꯖꯔꯅꯤ, ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯅꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯇꯥꯊꯣꯠ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯎꯅꯐꯝ ꯃꯐꯝ ꯑꯗꯨꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ, ꯊꯣꯏꯕ, ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯣ ꯍꯌꯦꯡ ꯐꯥꯕ ꯂꯥꯛꯂꯗꯣꯏꯔꯣ? ꯍꯌꯦꯡꯒꯤ ꯃꯊꯪꯗ ꯑꯣꯏꯅ ꯂꯥꯛꯍꯜꯂꯒꯦ꯫ ꯍꯌꯦꯡꯁꯦ ꯂꯧꯕ ꯂꯥꯛꯀꯗꯕ ꯏꯃꯥꯟꯅꯕꯗꯣ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏ, ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯍꯜꯂꯒꯦ꯫ ꯑꯣ, ꯌꯥꯏꯌꯦ ꯑꯗꯨꯁꯨ꯫ ꯑꯩꯅ ꯂꯧꯕ ꯂꯥꯛꯄꯗꯤ ꯌꯥꯕꯅꯤ, ꯑꯗꯨꯗ ꯐꯖꯗꯦꯅ ꯇꯧꯕꯅꯤ꯫ ꯊꯣꯏꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ, ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦꯀꯣ꯫ ꯍꯣꯏꯕ, ꯑꯩꯕꯨ ꯅꯣꯡꯃꯗ ꯆꯪꯉꯛꯈ꯭ꯔꯕ꯭ꯔꯣ? ꯆꯪꯉꯛꯇꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯊꯣꯏꯕ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯍꯥꯏꯌꯨ꯫ ꯌꯦꯟ ꯉꯥꯅꯨꯁꯤꯡꯁꯦ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯅꯤ, ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯣꯏꯈꯤꯁꯤꯔꯥ? ꯌꯥꯏ, ꯃꯈꯥ ꯇꯥꯅꯗꯤ ꯂꯣꯏꯔꯔꯣꯏꯁꯤꯗ꯫ ꯀꯩꯒꯤ? ꯂꯣꯏꯁꯤ ꯀꯩꯅꯣ, ꯌꯥꯝ ꯀꯨꯏꯕꯁꯨ ꯅꯠꯇꯦ꯫ ꯌꯥꯏꯅꯣ, ꯅꯪꯅ ꯂꯣꯏꯅꯤꯡꯂꯒꯅ ꯑꯩꯈꯣꯏꯗ ꯂꯣꯏꯔꯁꯤ꯫ ꯏꯁ, ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯌꯥꯏꯅꯣ, ꯀꯩ ꯍꯥꯏꯒꯦ? ꯑꯩꯅ ꯅꯣꯡꯃ ꯅꯉꯣꯟꯗ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯏ, ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯩ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯔꯛꯂꯒꯦ꯫ ꯊꯣꯏꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯤꯡꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯊꯣꯏꯕꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯌꯥꯔꯦ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯌꯥꯕ ꯄꯤꯔꯦ꯫ ꯑꯗꯨꯅ ꯊꯣꯏꯕ, ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯊꯥꯔꯛꯄꯤꯔꯣ, ꯑꯩꯁꯨ ꯌꯥꯔꯦ꯫ ꯑꯩꯒꯤ ꯍꯤꯌꯥꯏꯅꯨꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯌꯦꯡꯂꯒ ꯊꯥꯔꯛꯅꯕ꯫ ꯍꯣꯏ ꯊꯣꯏꯕ꯫ ꯑꯗꯣ ꯍꯤꯌꯥꯏꯅꯨ, ꯏꯃꯥ ꯄꯥꯕꯨꯡꯗ ꯀꯥ ꯍꯦꯟꯕ ꯄꯣꯠꯂꯝ ꯍꯥꯏꯒꯅꯨꯀꯣ꯫ ꯍꯧꯖꯤꯛ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯈꯤꯗꯣꯏꯁꯦ ꯁꯤꯅ ꯅꯪꯒꯤ ꯂꯤꯛ ꯑꯃ ꯁꯥꯔꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯐꯤ ꯌꯣꯟꯈꯤꯕꯒꯤ ꯁꯦꯜꯗꯣ ꯑꯗꯨꯅ ꯈꯨꯗꯣꯞꯀ ꯁꯅꯥꯒ ꯁꯥꯔꯁꯤ꯫ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯣ꯫ ꯑꯗꯨꯒ ꯑꯎꯟꯄꯣꯠ ꯑꯆꯧꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯁꯦꯜꯁꯨ ꯄꯤꯈ꯭ꯔꯣ꯫ ꯑꯗꯣ ꯈꯤꯇꯪꯗꯤ ꯋꯥꯠꯀꯗꯕꯗꯤ ꯃꯥꯜꯂꯦ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ?
ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨ ꯊꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯊꯣꯏꯕ ꯀꯩꯒꯤ ꯁꯦꯜꯅꯣ ꯄꯤꯒꯅꯨ. ꯍꯌꯦꯡ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ. ꯄꯥꯕꯨꯡꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯔꯣꯏ ꯇꯠꯇꯅ ꯍꯥꯏꯕꯅꯤ. ꯇꯥ ꯊꯣꯏꯕꯅ ꯁꯅꯥ ꯁꯥꯕꯒꯤ ꯍꯥꯏꯕꯗꯨꯕꯨꯗꯤ ꯌꯥꯔꯤ, ꯏꯕꯥꯅꯤ ꯆꯠꯂꯒ ꯁꯥꯎꯔꯕꯁꯨ. ꯑꯗꯨꯒ ꯑꯋꯨꯟꯄꯣꯠꯀꯤꯗꯤ ꯇꯥ ꯊꯣꯏꯕ ꯄꯥꯕꯨꯡꯅ ꯇꯧꯒꯅꯤ. ꯍꯤꯌꯥꯏꯅꯨ, ꯀꯔꯤꯒꯤ ꯄꯥꯕꯨꯡ ꯏꯃꯥ ꯈꯪꯍꯟꯗꯣꯏ? ꯑꯩꯅ ꯄꯤꯒꯗꯕ ꯁꯦꯜꯁꯤꯗꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤꯗꯃꯛ ꯄꯤꯕꯗꯨ. ꯅꯪ ꯑꯩ ꯆꯦꯟ ꯆꯣꯡꯂꯒ ꯍꯣꯡꯒꯗꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯑꯩꯅ ꯄꯤꯕꯅꯤ. ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯪꯒꯤ ꯊꯝꯖꯤꯟꯖꯕ ꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯀꯣꯛ ꯈꯨꯝꯕ ꯌꯥꯕꯗꯨꯕꯣ. ꯑꯩꯗꯤ ꯄꯤꯔꯛꯀꯅꯤꯀꯣ, ꯂꯧꯗꯕ ꯌꯥꯔꯣꯏ. ꯑꯩꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤꯅꯤ. ꯇꯥ ꯊꯣꯏꯕ ꯀꯩꯒꯤꯅꯣ ꯇꯥ ꯊꯣꯏꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ? ꯅꯨꯡꯁꯤꯃꯜꯂꯤ ꯇꯥ ꯊꯣꯏꯕ. ꯇꯥ ꯊꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯃꯜꯂꯤ. ꯍꯤꯌꯥꯏꯅꯨ, ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏ. ꯅꯪꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯉꯝꯗꯕ ꯂꯩꯔꯣꯏ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯥꯛꯅꯕ ꯄꯣꯠꯁꯛ ꯂꯩꯔꯝꯂꯕꯁꯨ ꯄꯣꯠꯁꯛ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯒꯅꯤ. ꯑꯗꯨꯅꯕꯨ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯗꯅ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯑꯣꯏꯔꯒ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯗꯣꯔꯁꯤꯅꯤ. ꯊꯣꯏꯕꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ ꯑꯩꯅ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯅꯅꯤ. ꯏꯁ ꯅꯪꯗꯤ ꯂꯩꯀꯥꯏ ꯄꯥꯈꯪ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯅꯪꯁꯨ ꯑꯩ ꯄꯥꯝꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯌꯥꯔꯩꯗꯨꯗꯤ. ꯑꯗꯣ ꯅꯪꯁꯨ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕꯤ ꯇꯥꯔꯦ. ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯍꯤꯌꯥꯏꯅꯨꯅ. ꯑꯗꯨꯗꯤ ꯇꯥ ꯊꯣꯏꯕꯒꯤ ꯃꯥꯏ ꯉꯥꯛꯄꯤꯔꯛꯄ. ꯑꯩꯅ ꯅꯨꯡꯁꯤꯕ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤ ꯏꯀꯥꯏꯔꯅꯦꯅ. ꯂꯩꯀꯥꯏ ꯂꯥꯂꯨꯝꯕꯤ ꯀꯥꯏꯅ ꯅꯪꯅꯦ ꯅꯪ. ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯊꯣꯏꯕꯒꯤ ꯃꯁꯝꯗꯨ ꯐꯣꯏꯒꯗꯕꯒꯤ ꯂꯥꯝꯂꯛꯏ. ꯊꯣꯏꯕꯁꯨ ꯐꯣꯏꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯏ. ꯍꯤꯌꯥꯏꯅꯨ ꯌꯥꯔꯤꯁꯦ. ꯑꯌꯥ ꯑꯋꯣꯏꯕꯒꯤ ꯐꯣꯏ. ꯍꯤꯌꯥꯏꯅꯨ ꯁꯝꯁꯤ ꯂꯣꯏ ꯀꯦꯜꯂꯝꯃꯅꯤ. ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯁꯝ ꯑꯝꯇ ꯌꯥꯎꯔꯣꯏꯕ ꯍꯤꯌꯥꯏꯅꯨ. ꯍꯤꯌꯥꯏꯅꯨ ꯊꯣꯏꯕꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯪꯕ꯭ꯔꯥ, ꯍꯧꯈꯗꯅ ꯈꯟꯅꯕꯗꯣ ꯑꯩ ꯁꯥꯎꯅꯕ ꯑꯗꯨꯝ ꯇꯧꯅꯤꯕ. ꯁꯤ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯅꯤꯕ. ꯁꯣꯏꯈ꯭ꯔꯦꯕ ꯏꯂꯥꯜ, ꯁꯣꯏꯈ꯭ꯔꯦꯕ. ꯌꯥꯔꯕꯣ? ꯍꯤꯌꯥꯏꯅꯨ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯇꯥ ꯊꯣꯏꯕ ꯑꯩꯒꯤ ꯅꯍꯥꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ. ꯑꯩꯁꯨ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯑꯗꯣ ꯐꯔꯦ, ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ. ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯨ, ꯑꯩꯁꯨ ꯍꯜꯂꯒꯦ. ꯍꯣꯏ ꯇꯥ ꯊꯣꯏꯕ. ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯋꯥꯔꯤꯁꯤꯡꯗꯨ ꯇꯝꯂꯒ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯤꯌꯥꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯆꯠꯂꯝꯃꯤ. ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯁꯤꯡꯅꯁꯨ ꯑꯌꯥꯕꯗꯨ ꯄꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯅꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ. ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.